ngasi ki topic asina Agnipath scheme gi dama Karigi state kharada violent protest atharibano haibasi gi matang dani asigi maramda samlapna haijarake protest asi Bihar, Uttar Pradesh, Rajasthan, Madhya Pradesh, Haryana, Telangana amadi Andhra Pradesh ta kanna protest athari protest asina maram oiraga scheme asigi ahongba kharasu purakli madudi age limit chahi 13 makhai dagina kumathoi phawba oiramba du chahi 13 makhai dagina kulhumdoi phawba sangdokhre aduga lawgadoriba lalmi lising nimfu taruk adugi 25% amadi permanent service piragani haina khangalagli scheme asi afaba scheme ama oijarabusu drawback khara leibasina maram oiraga mioi kharana violent protest amadi public property manghanbana chingba satharakli scheme asi gi mayokta violent protest satharakpagi maram reason khara haijarake reason number 1 scheme asi gi service matam chahi mari asi hauzik leiriba service rule gumna chahi 30 service matam ohelu haibani reason number 2 Agnipath oina recruit tawkhiba mioi sing lamsam amount da lupa lakh 13 pini hairiba adugi mahutta pension oina pibiu haibani reason number 3 sahi mari gi training service loiraba matung sahi mari asidagi phanglakpa skill asina tungi punsida thabak phangani haibagi guarantee piu haibani reason number 4 protesters singasina demand tauri madudi Agnipath ki 4-year service loiraba matung atopa government job singda Agniveer singi oina 20 to 30% reservation lehalu haibani reason number 5 military veteran haibadi military da kuina experience leirudaba singna phongdok naragli madudi masigi scheme asina armed forces ki functioning da akaiba thoglakani haina phongdok naragli haibadi armed forces ki functioning da dilute oirakani haibagi akibani reason number 6 sahi mari gi service asi Agniveer amana loiraba matung tungda thabak phanglaktaba tarabadi atopa extremist group amadi insurgency group ta yaukhigadra haibagi akibani adubu asengbadi armed forces tagi toklakpa personnel singna tungi punsida atopa insurgency amadi extremist group ta yawi haibagi ngasi phawba proof amata phangbadi ngamdri reason number 7 Agniveer scheme asi limited age ta kauba recruitment process ama oibana kanagumba masigi age category da yahaudaba amadi opportunity asida phangogdaba mioi singna opportunity miss tawbagi pendaba phongdok naragli protest atharagli ba state singasi unemployment rate yamna wangba state kharani haina su source kharadagi khanghalagli maigai kharada scheme asigi mayokta protest atharaglabasu high profile kharanadi scheme asibu thagan naragli protest atharagli ba singda honorable CM of Manipur gi maigai tagi su media da paukhum khara pirakli taminasi younger generation more energetics kangbu sing kari mayam hen mapangal kalamba defense force mathau tai hana akoi motor de maina feel tawi pa amaga sango pangdra to osu kari no sidai de agitation to gusi marum kai no ha yum dai singa ga nang ngak na nam ga sango ha ga da sunate ma sidai de agitate to ri bang bu jai dinga ine I'm really surprised haidi sang dai ya de compulsory kano nate hari thabak ama perfect oinaba honaba matamda matam changi tungda service rule sing amen torakpa yanasu leiri thajaba manghan gumsi masi hairaga matang asida loisenjarage soikhiba lankhiba kyam yarbasu mayam na ngakpigani video asibu like share amadi channel asibu subscribe tawbiramo thank you